Malem asida asigumlaba misak ama hairiba misak asi maming leibadagi leiraba sanaroising phawna mahak asi amung phawpa thangkatpa ngamdriba asigumlaba aeroplane ama hairiba aeroplane asi company na airport nakanda Kamdouna park tawduna thamkhibadagi chahi 16 phawbada makhoi aeroplane haiba kauthokluRaba asina chingba amazing oiraba facts sing nasigi episode asida amutang thamjage fact number 1 da lobirase masida uriba misak asina masana masabu Saudi gi prince sajaduna businessman kaya dagi paisa kaya lokthokduna scam tawrami aduba yamna nokningba maongda misak asina nong restaurant amada chanaba chinjakta asigumlaba posak ama order tawki hairiba posak asina maram oiraga mahak asi sajinaba prince ni haiba khanglakduna police na phaki masigi misak asigi maming Anthony Gignac kawi mahak asi Colombia da pokhi aduga USA da purakduna adopt tawduna chawrakhi aduna misak asina chawraklaba adalamo oiraklaba matungda 1988 tagi mahakna fraud ki thabak sing tawba horakhi masida mahakna ihan hanbada masagi mamingbu Anthony Gignac tagi tokthoklega Prince Khalid bin Al Saud haina thonjakhi aduga masana masabu Saudi gi royal family dagi ni haijaduna mahaki sajinaba property amadi luxury car singi business kya uhallaga tongan ba lebak singdagi mioi kuntaruk tagi fraud tawduna $8 million henbagi paisa khomkatki asumna mahakna mahaki asigumlaba fraud ki thabak asi chahi 30 dagi tawduna lakhi aduba subna tangi karigumba asoiba masa amana maram oiraga misak asina tawriba fraud ki thabak asi khanglaktuna police na phaba ngamki masi matau karamna no haibada 2017 da misak asina Jeffrey Sofer kauba billionaire misak amaga restaurant amada phamina duna investment deal tawduna leiringi matamda masigi Saudi gi prince sajinaba misak asina cha nabagi damakta waiter da pork order tawki aduba Jeffrey Sofer hairiba misak asina khangi madudi muslim di ok chade aduna masigi numit asidagi misak asina chingnaraduna Saudi gi prince sajinaba misak asigi maningda mahakna investigation team ama hair tawduna thajilaga nupasi gi maramda tijinanki masigi matungda khanglakhi madudi misak asi Saudi gi prince amanatte mahaki maming asisu sajinabane aduga misak asigi property na chingbasu amata leramkhidi haibidi mahakna tawramliba thabak sing asi fraud ngaktani masigi matungda mahakpu 2019 da USA police na pharaduna chahi 19 gi jail da thamki fact number 2 da pisak pik lingai batamdagi mayamna tanaduna amadi uduna lakli madudi gari na lambi da thawi aduga aeroplane na atia mathakta pai ani asigi lambi asi tongan le aduba karigumba somna lambi da isai taduna car thawraga nungai ni satuna leiringi matamda somna thawriba car adugi mathakta aeroplane ma tasilakpa tarabadi kamdauba masimak hek taba matamda Hollywood movie gi action scene manjarabasu masi taseng na handakta December date 8 ta numidang wairam amada USA gi Florida da thokiba thodok amani masida aeroplane na runway da nataba lambi da highway da thokduna leiriba car amagi mathakta crash landing tawchilakibagi footage amani masida numidang wairam pung 5 minute ni phumnga chatpa matam mamli tawchilakpa matamda highway da gari miyam thokduna leiringi matamda aeroplane asi highway da thokduna leiriba Toyota car amagi mathakta ikhang khangudana crash landing tawchilakibani aduga masigi footage asina car asigi maningda car thokduna lakpa James amasung Peter hairiba mapa masa asina namhobani masigi aeroplane asi Beechcraft 25 haiba apikba twin engine aircraft amani aduga masi sahi 19 churba pilot amana passenger amaga luina na pairakhibani aduga Toyota car asina sahi 53 churabi nupi amana thorambani masida car asigi maning thangba amasung mathak asi kopsinduna leiri aduga aeroplane asina car asigi mathakta chapchana tasilaga anirak bounce toramlaga car asigi mamangda skid tawkhraga taduna leiri thawdok asida aeroplane sibu pairakhiba pilot amadi masida tonglakhiba passenger adudi karigumba makhal amatagi asokapan amata yawkhide aduba car sibu thoram liba ahan nupi asina minor injury khara yawbadagi hospitalize tawkhi thawdok asina su takli madudi punsi haibasi karamba matamda kadai kanda karamba khudong thiba thokadagi haibasi khangba ngamba natte aduga amaromdana kiningai oiba khudong thiba thokdok kaya thoklabasu punsida hingu haina tamlamlabadi asi bagi khayatagi nanthoktuna lehoba kaya yawdabasu natte fact number 3 da hujikan social media gi yamna nokningba post singi comment section da mayamna itatatna uba comment asi LOL laugh out loud natragana laughing out loud haibasini aduba social media internet tholtringai mamangda LOL haibasigi full form asi lots of love haino inaramni fact number 4 da masida uriba misak asi malemda khwaidagi kanba mioi phawbana thangkatpa ngamdaba misak nge masigi nupa asigi mamingna Johnny Kulon kawi mahakasi hanagi boxing sanaramba misak amani
1910 1914 फाउबगी मरक्ता थांगना चाही मरीरक लाइट वेट वर्ल्ड बॉक्सिंग चैंपियन सु ओइरमखी महाक असि हेक उबा मतमददि यामना पंगचाव चौबा मी मक्सु नक्ते मिसक असि सुपनतंगी फुट मंगा मुखक्तंग वांगी अदुगा महाकी वेट असिना केजी यांखै मुखक्तनी मसिमक ओइजरबसु मिसक असिगी मफमदा असिगुमलब ट्रिक अमा लई हाइरिबा ट्रिक असि सिजनरगा मालेमदा कनबदगी कल्लबा मिसक अमदि मोहम्मद आली जैक जॉनसन अमदि जो लुइस न चिंगबा मिसक न फौबदा फना होतनरबसु महाक असि लेबाक्तगी खितंग फौबा थांगतपा ngamखिदबा मसिदा मिसक असिना महाकी मखुत कदाइदा थमगनी महाकी मसा कदोमदा चेप्थगनी असुमना तौदुना मिसक असिना महाकी बॉडी वेट की सेंटर ऑफ ग्रेविटी लोक तौदुना थमलगा थांगत कदौरिबा मिसक अदुगी फोर्सिंग अरेमबदा लोइना ताहल्ले अदुना मसिगी मिसक असिमक पंगचाव चौबा पंगोंग वांगबा अमदि पंगलुम लुम्बा मिसक मक नचद्रबसु मालेमदा ममिंग लेबदगी लेरबा एथलेट सिंगना फौबा महाक असि ngasi फौबा थांगतपा अमता ngamखिदे अदुना मिसक असिना सुतारली मदुदी पांगल फबंग हाक्तना माइ पाकपा नत्ते करिगुम्बा मतमदा टेक्निक अमदि मदुगु मफम चाना सिजनबना माइ पाकपगी मरम ओय फैक्ट नंबर 5 ता सोमना चेक्सिन थंबा पोत्सकसिंग करिगुम्बा मतमदा नुमित खरनिगी मतुंगदा थंफम काउखिबा बुदि सोइदनी योबिरमगनी अदुबु असिगुमलबा एरोप्लेन अमा हाइरिबा एरोप्लेन असे हौखिबा चही तरहंगदो हेनबदगी कंपनी न मसी मखोगी एरोप्लेन हेबा कौथोकलुरबा थौदोक असिमक नवंबर थादा कोलकाता एयरपोर्ट थोकिबनी मसिदा एयरपोर्ट की नाकल की स्पेस दा मतम कुइरबगी ममंगदगी पाक तोकदुन खामदुन लेबा एयर इंडिया की बोइंग 737 की एयरक्राफ्ट अमा एयरपोर्ट अथॉरिटी सिंगना एयरपोर्ट पाकथोकदुना मदुदा हैंगर अमा सानबगी दमकता मफम मदुदगी एरोप्लेन अदु लोकथोकनबा एयर इंडिया दा खंगलुबा मतमददी यामना ngakningai ओइना एयर इंडिया की इन्वेंटरी दा मसिगी एरोप्लेन असिगी रिकॉर्ड लेरमखिदे मसी मतौ करमना थोकिबनो हाइबदा मसिगी एयरक्राफ्ट असे 1982 दगी इंडियन एयरलाइंस ने सिजनबा हौकिबनी मदुदगी 1998 दगी एयरक्राफ्ट असिबु अमुक एयरलाइंस एयर न अमुक मतम खरगी ओइना सिजनखि मदुदगी एयरलाइंस एयर अमदि एयर इंडिया मर्ज तोकिबदगी 2007 दा एयरक्राफ्ट असिबु एयर इंडिया दा मुक ट्रांसफर तरोकलगा मदुगी मतुंगदा कार्गो प्लेन ओइना इंडिया पोस्ट न सिजनखि अदुगा मसी ख्वाइदगी इरुइ लोइबो इना 2012 ता पाइखि मसिगी मतुंगदा एयरक्राफ्ट असी डिकमीशन तरोदुना कोलकाता एयरपोर्ट नाकंदा पाक तोगुना खामदुना लेखि अदुना अक्टोबर 2021 दा एयर इंडिया सरकार की उरंबदगी टाटा ग्रुप ना मुक लेरदुना प्राइवेट की ओइख्रबदुनी अदुना एयरक्राफ्ट असी हेक होरपदगी अमदगी अमदा ट्रांसफर तोक तोक्सिन हंजिन तौबा अदुगा काइना थंगदा एयर इंडिया प्राइवेटाइजेशन अमुक्सु तौखिबा मसिना मरम ओइरगा एयरक्राफ्ट असी रेकॉर्ड असी मेनमान ताददुना मखोइगी रेकॉर्ड ता लैरी हेबा फोबो खंगलमखिदबने अदुना एरोप्लेन असी चही तरहंगदो हेनबदगी एयरपोर्ट असिदा पाक तौदुना खामबगी दमकता एरोप्लेन असिगी पार्किंग चार्जेस असी लुपा करोड़ अमा मुक ओइरमखि अदुना काइना थंगदा एयरक्राफ्ट असिबु 14 नवंबर 2025 ता कोलकाता एयरपोर्ट तगी मुक लोकथोकलगा बेंगलोर दा पुरक्तुना मसी बेंगलोर दा मुक मेंटेनेंस इंजीनियर सिंगु ट्रेन तौबदा सिजनरगनी वीडियो सिबु नुंगाइबिबा तारगदी लाइक शेयर अमसुंग कमेंट तौबियु अदुगा मखा तारकपा इंटरेस्टिंग फैक्ट्स सिंगि दमकता लोइसिलपदा सोमना चैनल असिबुसु सब्सक्राइब तौबा कौबिगनो।